Go. Nupi kana pokse matung kya chaba ngamnage ba. Hi everyone, I video saying biba kuting mag thagat pupong share aduga subscribe to the yaw taragadi subscribe to sanbiramo mayam ado mayam ngasigi mathen sidi pok thongba mayam na pok thongba na am haibirakpudo adugi mayam pok thongba pudura lakshere mayam di chaba horage ado sida gravy se ay yam kana mahi yahondana thongmani bako ma follow kewe ado mayam isi hana khara thakki the lectus layer chida tilhau kolakadin ada mayam ngasi pork chabanina ai traditional dress ta chadre ko mayam sasu sabaga t-shirt amle le dum chasale mayam chaba horge ko to lai amra pork pis phajaba man ulange to mayam thola charge ko phajana thola hawe pork thongbadadi mahi ga kayam yaraga thongbu changde ba wow hawe to haure kuna thongjabe kana haure
ꯆꯥꯅꯤꯡꯉꯦ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯣꯛ ꯆꯥꯕꯒꯤ ꯊꯥꯒꯠꯄ ꯀꯥꯟꯗꯀꯣ ꯀꯃꯦꯟꯗꯒ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯃꯥꯒꯤ ꯄꯣꯛ ꯃꯨꯛꯕꯥꯡꯒꯤꯗꯤ ꯉꯥ ꯃꯇꯨꯝ ꯑꯃ ꯊꯝꯃꯒ ꯂꯦꯛꯑ ꯆꯥꯕꯒꯤ ꯐꯤꯂꯝ ꯑꯃ ꯂꯩꯗꯥꯏ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯦꯒ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯅ ꯉꯝꯗꯧꯕꯩ ꯆꯥꯡꯗ ꯍꯥꯞꯆꯕꯅꯦ ꯃꯇꯨꯝꯁꯦ ꯂꯩ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗꯣ ꯊꯤꯠꯆꯜꯂꯒ ꯀꯩꯗꯧꯅꯤ ꯑꯩꯒꯤ ꯑꯔꯦꯝꯕꯗꯣ ꯀꯅꯥ ꯆꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯉꯝꯗꯧꯕ ꯑꯩꯒꯤ ꯄꯣꯛꯁꯦ ꯁꯨꯝ ꯆꯥꯕꯤꯔꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯕꯒꯤ ꯑꯗꯒꯤ ꯑꯩꯅ ꯃꯨꯛꯕꯥꯡ ꯁꯨꯝ ꯅꯝꯅꯤꯡꯕꯒꯤ ꯑꯗꯩ ꯃꯌꯥꯝꯅ ꯆꯥꯕꯤꯔꯣ ꯈꯣꯠꯂꯣ ꯍꯥꯏꯕꯒꯤ ꯁꯨꯝ ꯅꯝꯖꯕꯅꯦꯕ ꯆꯥꯖꯕꯅꯦꯕ ꯄꯣꯛ ꯃꯇꯨꯝꯁꯦ ꯌꯥꯝ ꯆꯥꯕ ꯉꯝꯗꯦꯕ ꯅꯨꯄꯤ ꯀꯅꯥ ꯄꯣꯛꯁꯦ ꯃꯇꯨꯝ ꯀꯌꯥꯝ ꯆꯥꯕ ꯉꯝꯅꯒꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯉꯝꯗꯦ ꯃꯇꯨꯝ 3 4 ꯑꯃ ꯑꯗꯣ ꯃꯨꯛꯕꯥꯡ ꯇꯧꯔꯝꯅꯤꯅ ꯈꯤꯇꯪ ꯍꯦꯟꯅꯕꯨꯗꯤ ꯍꯥꯞꯄꯤꯀꯣ ꯑꯗꯨꯝ 4 5 ꯍꯥꯞꯄꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯆꯥꯕ ꯉꯝꯗꯦꯕ ꯁꯤꯁꯦ ꯌꯥꯝ ꯋꯥꯅ ꯆꯥꯕ ꯂꯣꯏꯁꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯍꯥꯞꯇꯦ ꯃꯇꯨꯝ ꯑꯃ ꯍꯥꯞꯄꯒ ꯑꯗꯨꯝ ꯂꯦꯛꯑ ꯆꯥꯕꯒꯤ ꯐꯤꯕꯝꯅꯤ ꯍꯥꯏꯕꯩ ꯃꯑꯣꯡꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩ ꯌꯥꯝ ꯆꯥꯕ ꯉꯝꯖꯗꯦ ꯑꯩꯅ ꯉꯝꯗꯧꯕ ꯆꯥꯡꯗ ꯍꯥꯞꯆꯕꯅꯦꯕꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣ ꯑꯗꯨꯅꯤꯗ ꯁꯤꯗꯤ ꯌꯦꯡꯉꯣ ꯆꯥꯕ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯣ ꯆꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯐꯅꯌꯥꯝ ꯆꯥ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦꯕ ꯆꯥꯛꯁꯨ ꯍꯦꯛꯇ ꯆꯥꯅꯤꯡꯉꯛꯄ ꯁꯤꯡꯖꯦ ꯐꯖꯅ ꯊꯣꯠꯂꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯀꯦꯞꯁꯨꯟꯁꯦ ꯍꯦꯛꯇ ꯂꯦꯊꯣꯛꯑꯦꯕ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯥꯛ ꯈꯤꯇꯪꯗꯤ ꯂꯦꯝꯃꯦ ꯑꯗꯣ ꯂꯦꯊꯣꯛꯈꯤꯗꯅ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯜ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯑꯗꯣ ꯑꯩꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯕꯥꯏ ꯕꯥꯏ